Arambai News Guwahati Damithelongi Pau Tabidi Singbu Yan Handu Muktada Chingangbam Sujitra Ranina Kurumjari. Hauzik Pungpamasi Fawu Yoina, Maruiba, Samapa Pau Kara, Luminarasi. Mitai amadi mitai pangal singna Assam Assembly da mihut thagat pangam driva sigi tekchak puduna leiringai maragasida handak thokiba Election Commission gi delimitation draft aduda Lakipur LAC gi manung chana leriba Manipuri singi area kaya thangnaba constituency singda khaidokibata natana mitop singi area Lakipur da pusilak pasi Manipuri singi bhot thugainaba amadi Manipuri singi MLA khakta natana ZPC amadi gram panchayat fawba mihut thagat pangam danabagi silakpa lalongni masidam yamna irai laina lobiganu haina mahairoi loop amsuna phongdorakli ngarang political party tarani thoina sembal loop United Opposition Forum Assamna hiramasigi matangda yengsinnabagi damak nomgi oiba silchar khongchetta lakhibada amsugi maikeidagi Election Commission of India gi phirep yaningdaba amadi Lakhipur dagi lokthokriba Manipuri area sing amukhanna Lakhipur LAC da hanjinbiraknaba amadi Barak Valley da Leijaramba Assembly seat Tara Mangadagi seat Ani Lokthokriba Adubusu Hanjin Biraknaba Forum Asida Aiba Chirol Piduna Mahairoi Loop Amsuna Taksinkre. Ngarangi Mifam Asida Amsugi General Secretary Asangbam Sopan Amadi Silchar District Committee ki General Secretary Basant Akham Makoi Anina Committee da Memorandum Asi Pishin K. Maragasida ngarang ayuk Sagarika Resort Silchar da United Opposition Forum Assamgi mihut kangbu ama laktuna kasargi oina handak phongkiba Assam delimitation draft ki matangda khananina bagi thorom ama pangthokre mifam asida forum gi maikeidagi CLP Luchingba MLA Debrabat Saikia ex-minister MLA Rakibul Hussain, Rajabagi MP Ajit Bhuya, Susmita Dev, Dr. Maimom Santi Kumar Amadi, L. Thoivana Chingbasu Daisa Famki. Mifam asida kasargi constituency singdagi lakpa civil society organization sing amadi NGO singna magi constituency gi oiba pendaba sing amadi claim kayagi aiba cherol sing pishin ke Lakhipur gi maikeidagi Amsugi General Secretary Asangbam Sopan Monitoring Committee Lakhipur gi President Khaidem Kanta amadi convener N Nandamohanna wakatche pishin ke Manipur Kanba Loop Makalna Sinba Haying July Mangada Assamgi Manipuri Singna Kundariba Mafam Singda Pamgadoriba Wakat Mifam Asida Len Laikai Lakhipurgi Mipum Khudingmangna Sogachari Haina Lakhipur Football Academy gi President Irom Goramanina Khanghalakli Ningsingba Yai Wakat Mifam Asi Hauzik Manipurdo Oiriba Phibam Asi Mahusagi Phibamda Hanjil Handuna Santi Puraknabagi Matangda Pamgadoribane Handakta nauna semkiba Sribar Awanglei Kai Meira Paibi Loop ki President Ahmed Y Biromati Secretary P Minana Luchingduna Hokiba July Anida Meira Rally Chatkibaga Loinana Ruposwari Ima Mandirda Kurumjaduna Yaifa Thongni Jakre Amadi Monitoring Committee Lakhipur gi Kuthangda Manipur gi Awana Tarabasingda Makhatana Ngamjaba Mateng Pangani Haina Committee asigi Mihut Sarat Laishramna Paudam Lakle Hokiba July Ani Numaizing Numit Bon Tarapur gi Tongan ba Meira Loop Club Amadi Atay Loop Singi Apunba Mipam Ama United Rural Development Society Bon Tarapur gi President Sinam Major Namipam Apuiduna Bon Tarapur Auditorium Hall da Pangthokre Advisor Professor M Bawaton Ex-Servicemen Association gi President Oinam Vidya Social Activist Dr. H. Amarendra Amadi Ahal Oirabi Meira Paibi Ima Ketrimayum Khana Leimana Athuba Mithungsing Oike Manipurgi Awana Tarabasingda Bon Tarapurgi Oina Tongana Haktinana Tengbang Pinanabagi Warepsu Loki Nasigidamak Dr. Haurongbam Rajmani Dr. L. Vishwajit Amadi Salam Bijonbu Mute Oina Manipurda Chatpa Hainasu Warep Loki Asida Sunatana Mipamasida Mitai Singi Constitutional Safeguard Kidamak Supreme Court Lanting Nariba World Mitai Council da Senpam Kara Mating Piba Hainasu Wareb Loki. Mipam Loisalakpada Monitoring Committee Lakhipurgi President Khaidem Kantana Luchingba Saknarba Oza Singna Lengbiratuna Karamba Potlam Sing Mato Karamna Manipurgi Awa Ana Taraba Singda Pigadagi Havina Chingbagi Matangdasu Marik Chumba Wafum Kaya Pongdoki Haina General Secretary Thongnauzam Hembabuna Thadorokpa Chirol Amana Khangalakle
ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯖꯨꯂꯥꯏ 2ꯗ ꯕꯥꯁꯀꯥꯟꯗꯤ ꯍꯔꯤꯃꯥꯟꯗꯣꯞꯇ ꯊꯣꯡꯉꯥꯝ ꯕꯕꯥ ꯍꯟꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯀꯁꯥꯔꯒꯤ ꯂꯈꯤꯄꯨꯔ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯥꯁꯀꯥꯟꯗꯤ ꯗꯦꯕꯂꯞꯃꯦꯟꯠ ꯕ꯭ꯂꯣꯛꯅ ꯀꯣꯜꯂꯤꯕ ꯃꯤꯇꯩ ꯈꯨꯡꯒꯪꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯈꯨꯡꯒꯪ 9 ꯆꯥꯎꯈꯠ ꯂꯨꯞ ꯕꯥꯁꯀꯥꯟꯗꯤ ꯀꯧꯕ ꯂꯨꯞ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯂꯨꯞ ꯑꯁꯤꯗ ꯀꯩꯁꯥꯝ ꯕꯤꯗ꯭ꯌꯥꯄꯇꯤꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯣ, ꯊꯣꯛꯆꯣꯝ ꯆꯥꯟꯗꯤꯗꯥꯁ, ꯀꯣꯟꯊꯧꯖꯝ ꯃꯪꯒꯣꯜꯖꯥꯎ ꯑꯃꯗꯤ ꯍꯨꯏꯔꯦꯝ ꯕꯥꯕꯥꯇꯣꯟꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯃꯩꯁꯅꯥꯝ ꯖꯤꯇꯦꯟꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ 3 ꯑꯃꯁꯨꯡ ꯄꯨꯟꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 19ꯅ ꯁꯥꯕ ꯂꯨꯞ ꯑꯁꯤ ꯁꯦꯝꯈꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯒꯨꯋꯥꯍꯥꯇꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ GMSO ꯗꯤꯁꯄꯨꯔ ꯒꯨꯋꯥꯍꯥꯇꯤꯅ ꯃꯁꯥꯒꯤ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯂꯨꯞ ꯑꯁꯤꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯟꯇ, ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯗꯣꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯁꯨꯀꯨꯃꯥꯔ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯕꯥꯁꯅꯥ, ꯌꯥꯝꯕꯦꯝ ꯂꯥꯜꯕꯥꯕꯨ, ꯅꯣꯡꯊꯣꯝꯕꯝ ꯕ꯭ꯔꯖꯃꯣꯍꯟ ꯑꯃꯗꯤ ꯑꯆꯣꯏꯕꯝ ꯖꯨꯒꯣꯜꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯂꯩꯁꯨꯡꯕꯝ ꯔꯥꯖꯀꯤꯁꯣꯔꯅ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯈꯤ꯫ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯨꯈ꯭ꯔꯥꯝ ꯃꯨꯕꯅ ꯆꯍꯤꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯄꯨꯔꯅꯣꯅ ꯆꯍꯤꯒꯤ ꯆꯒꯥ ꯆꯥꯗꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯥꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯈꯤ꯫ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯨꯞꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯁꯦꯁꯟꯗ 10ꯁꯨꯕ ꯐꯦꯂꯤꯁꯤꯇꯦꯁꯟꯒꯤ ꯊꯧꯔꯝꯗ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯁꯦꯕꯥ, CBSE ꯑꯃꯗꯤ AHSECꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄꯤꯈꯤ꯫ ꯄꯨꯟꯅ ꯃꯍꯩꯔꯣꯏ 60ꯃꯨꯛꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯈꯟꯅꯅ ꯍꯟꯗꯛ ꯁꯦꯕꯥꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ 3ꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯛꯈ꯭ꯔꯕꯤ ꯁꯤꯅꯥꯝ ꯌꯥꯏꯐꯕꯤ ꯆꯅꯨꯗꯤ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯤꯅꯥꯝ ꯏꯕꯣꯆꯥꯗ ꯃꯅꯥ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯨꯞ ꯑꯁꯤꯅ ꯑꯁꯥꯝꯒꯤ BPL ꯁ꯭ꯇꯦꯇꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯔꯛ ꯆꯥꯗ 35ꯒꯤ ꯃꯊꯛꯇ ꯐꯪꯂꯛꯈꯤꯕ ꯃꯦꯔꯤꯇꯣꯔꯤꯌꯁ ꯃꯍꯩꯔꯣꯏ 5ꯗꯁꯨ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯌꯦꯟꯊꯣꯛꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗꯤ M. ꯔꯅꯕꯤꯔ ꯁꯤꯡꯉꯦꯔꯕꯣꯟ ꯀꯁꯥꯔ, N. ꯖयꯄ꯭ꯔꯀꯥꯁ ꯗꯈꯤꯟ ꯃꯍꯥꯟꯄꯨꯔ, O. ꯀꯔꯟꯕꯤꯔ ꯆꯥꯟꯗꯄꯨꯔ ꯀꯁꯥꯔ, ꯆꯟꯆꯟ ꯄꯥꯊꯔꯀꯨꯁꯤ ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ A. ꯀꯃꯜ ꯕꯦꯔꯥꯕꯥꯛ ꯀꯁꯥꯔꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯨꯞꯀꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯃꯔꯥꯖꯥꯟ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁꯣꯝ ꯕꯕꯥ ꯃꯆꯥ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯆꯤꯉꯨ ꯄꯥꯡꯒꯟꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯒꯤ ꯆꯍꯤꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯆꯔꯩ ꯐꯤꯖꯣꯜ ꯍꯣꯡꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯑꯃꯗꯤ ꯁꯔꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕꯒꯤ 59ꯔꯛ ꯁꯨꯕ ꯊꯧꯔꯝꯗ ꯃꯤꯑꯣꯏ 30ꯃꯨꯛꯅ ꯃꯩꯇꯩ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯔꯝꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡ ꯐꯨꯔꯦꯜꯅ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯌꯥꯒꯤ ꯃꯔꯝꯗꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯧꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯈꯔ ꯂꯥꯛꯂꯤ꯫ ꯉꯔꯥꯡꯗꯤ ꯃꯐꯝ 3ꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯤꯡꯒ꯭ꯔꯤ ꯑꯃꯗꯤ ꯃꯁꯤꯒ ꯅꯛꯅꯕ ꯈꯨꯟꯁꯤꯡ ꯂꯩꯀꯤꯟꯊꯕꯤ ꯑꯃꯗꯤ ꯆꯔꯤꯛ ꯂꯩꯇꯣꯡꯒꯤ ꯃꯐꯝꯁꯤꯡꯗ ꯈꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯤꯔꯥꯜ ꯌꯨꯡꯁꯤꯜꯂꯝꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌా ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯤꯇꯩ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯈꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯔꯤꯛ ꯂꯩꯇꯣꯡꯗ ꯂꯩꯕ ꯈꯨꯟꯖꯥ 3ꯒꯤ ꯌꯨꯝ ꯑꯃꯗꯤ ꯒ꯭ꯔꯤꯟ ꯇꯤꯒꯤ ꯐꯥꯔꯝ ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯇꯤꯡꯒ꯭ꯔꯤꯗꯁꯨ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯀꯥꯡꯋꯥꯏ, ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯇꯨꯔꯦꯜꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯃꯤꯇꯩ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯄꯨꯡ ꯀꯌꯥ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯁꯥꯒꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯣꯖꯤꯡꯃꯌꯨꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯀꯧꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏ ꯊꯪꯕ ꯐꯩꯒꯟꯗ ꯄꯥꯟꯕꯗꯒꯤ ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇ꯭ꯔꯤ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯥꯞꯅꯈꯤꯕ ꯃꯐꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯏꯖꯨꯃꯥꯟ ꯇꯥꯕꯤꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯇꯨꯡꯗ BSF ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯅꯤꯄꯨꯔꯒꯤ CM N. ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯀꯧꯈꯤꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯃꯤꯐꯝ ꯐꯝꯂꯕꯒꯤ ꯃꯇꯨꯡ
ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯁꯥꯔꯤꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯕꯪꯀꯔꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯨꯒꯥꯏꯔꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯜꯂꯒꯅꯤ ꯃꯁꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯁꯧꯒꯠꯂꯒ ꯑꯥꯔꯃꯤꯅ ꯃꯥꯡ ꯊꯥꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯒꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯑꯃꯗꯤ IRB ꯌꯥꯎꯅ ꯆꯥꯎꯔꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 2,000ꯃꯨꯛ ꯆꯤꯡꯒꯤ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯑꯣꯏꯅ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ ꯁꯦꯜꯍꯜꯂꯒꯅꯤ ꯃꯁꯤꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯧꯃꯤꯁꯤꯡꯗ ꯁꯦꯐ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯏꯍꯟꯕꯁꯤꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ CMꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯂꯤꯒꯦꯜ ꯑꯥꯔꯝꯁ ꯄꯥꯏꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯁ ꯐ꯭ꯔꯤꯁꯀꯤꯡ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯄꯨꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯉꯥꯛꯇ ꯄꯤꯈꯠꯂꯛꯅꯕ ꯉꯔꯥꯡ ꯑꯃꯨꯛꯀꯁꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯒꯤ ꯀ꯭ꯂꯥꯁꯁꯤꯡ ꯖꯨꯂꯥꯏ 5ꯗꯒꯤ ꯍꯧꯔꯒꯅꯤꯁꯨ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ DGP ꯑꯣꯏꯔꯝꯕꯗꯒꯤ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ OSD ꯍꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ P ꯗꯣꯡꯉꯦꯜ IPS ꯁꯨꯄꯔ ꯑꯦꯅꯨꯌꯦꯁꯟꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯨꯟ 30ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯣꯡ ꯂꯣꯜꯂꯨꯔꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯑꯇꯩ ꯀꯩꯊꯦꯜꯁꯤꯡ ꯉꯔꯥꯡꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯊꯣꯡ ꯍꯥꯡꯕ ꯍꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯐꯣꯔꯦꯅꯔꯁꯤꯡꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯌꯥꯗ꯭ꯔꯒ ꯃꯤ ꯍꯥꯠꯀꯦ ꯌꯨꯝ ꯃꯩ ꯊꯥꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯅꯕꯒꯦ ꯍꯥꯏꯅ UCMꯅ ꯍꯪꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯥꯡ-ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯤꯈꯠꯂꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯉꯔꯥꯡ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 10ꯗ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯑꯃꯨꯛ ꯆꯠꯊꯔꯛꯀꯅꯤ ꯏꯪ 2019ꯒꯤ ꯑꯦꯁꯤꯌꯟ ꯒꯦꯝꯁ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯋꯦꯠ ꯂꯤꯐꯇꯔ Olympic silver medalist Mirabai Chanu amadi Commonwealth Games gold medalist Bindya Ranibu khalakre. Naga Hohona proposed UCC Uniform Civil Code ki mayokta kanna oppose tawrakli. Asigumba law asi chatnaba hawrabadi constitutional provisions sing amadi unity in diversity ki principles sing adubusu mamal hanthagani hairakli. Amadi Haryana gi CM Manohar Lal Khattarna ꯌꯨꯝ ꯄꯥꯟꯗꯕ ꯆꯍꯤ 95ꯗꯒꯤꯅ 60 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯑꯃ ꯂꯣꯟꯆ ꯇꯧꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ